Himachal Pradesh Da Thokliba Cloudbursts flash flood na Maram Oiduna KANGRA district tagi Meoi ani Sikhre Loinana Meoi taramathoi AMANA THIBA KHANGADANA LEIRI Himachal Pradesh ki Dharamsala gi marak nakpada leiba Devris Laden Manuni Khat stream amadagi Meoi ani gi asiba haksang fangkre Loinana masi private hydroelectric project amada leiba sinimi taramanga kungi manungdagi oiramgani haina akiba faunakre mafam aduda cloudburst flash flood thokibana thaudok asi thokibani nongzu thagi matam lakpaga loinana nong kana chubana Himachal Pradesh ki mafam kaya amada sokhan ki maram aduna turel gi ising pathorakpaga loinana yum sing kaya gari sing yauna chenthaki haina hari district kaya da nong kana chubagi orange alert IMD na lauthokpa laikre sinmi sing adu kanyara da leiba turel mapal amada leiba project site atuda matam kharagi leibani haina fongdurakli loinana khanghaudaba thoglakhiba ising ichau asina chenthakibani loinena lambida lairamba mioi kharasu yauna tauthaki haina makhatana pau asina hairi mioi sing adu masak khangdokpa ngamdri loinena project contractor na DC KANGRA Hemras na Gerald Thoktuna labor pumnamaki maming pikalak na ba khangankre ising ichau asina Himachal Pradesh Maru Oiduna KANGRA district amadi Kulu district da sokhali haina fongdurakli loinena flash flood asina signs Gatsa Vanjar amasung Manikarinda leiba yumsing sokhanduna chenthakhibaga loinana lambi sing ising thumjinki amasung miyamgi infrastructure da mang ata thokhankre haina makhatari